Manipur Top Channel dagi video amta update tawjage ngasi phongbasi phongda robot puthokpa irom rosanda CM na lupa lakh ama mateng pangkhre bom ticket tawba ngamba robot puthok haningbagi apamba phongdokre masagi oiba wakhal amasum internet ki matengna miyoibaga londinaba yaba robot makhal ama puthokhiba sagolban moirang hanuba leiraktagi irom rosan ngasi chief minister N Biren na lupa lakh ama piduna pongning thogotkibaga loinana bom ticket tawba ngamba robot chu makhatana puthok haningbagi apam phungdokre irom rosan sagolban moirang hanuba leiraktagi irom tomba amasum irom rekhagi masanupane ngasi rosan na puthokliba robot asiga loinana babupurada leiba CM secretariat ta CM na kauduna lupa lakh amagi senfam asi mateng oinaba pikhibane unaba asida rosan na sagatliba robot asigi tawba ngamba mawong matau uttuna CM da yenghankhi mawong matau aduda CM na pian magoloinana rosan gi hotna zaman adubu ngamkhai leitana thagatki makhatana rosan na bom ticket tawba ngamba robot saningi apambasu CM na phungdokki unaba asigi khudong saba lawduna CM na rosan bu makhatana robot tech ki maramda amadi hiram asiga mari leinana training sing na sathaningbagi apambasu phungdokkibaga loinana rosan na makhatana robot puthokna ba hotna bada achaubo sel gi mathau tarabadi laingakna paikhatliba state up scheme gi makhada tengbang pige haina su thajaba pikhi unaba asida Manipur Legislative Assembly gi Speaker Y Kemsan su rosan gi hotna zaman adubu thagatpa phungdokpaga loinana mating pangani haina su thajaba pikhi. Thank you all.